अहानबदा मरुओइबा पाउ World Veterinary Day gi thauram ngasi Department of Animal Husbandry and Dairying na sinduna pangthokre. Kurumjari Noon-Istv gi Manipuri pau biding tabiriba pumna makpu taram nokchari pau sanok na pizari. World Veterinary Day gi thauram Animal Health Tax team haiba Makhada Department of Animal Husbandry and Dairying na sinduna pangthokre. New Delhi da laiba Pushagi NAST complex da laiba AP Shinde Symposium Hall da pangthokiba World Veterinary Day gi thauram aduda Ministry of Fisheries, Animal Husbandries and Dairying Government of India Rajiv Ranjan na thauram gi athoiba mitunglen oiki. Thauram aduda Directorate of Veterinary and Animal Husbandry gi Director Dr. R.K. Khogendrajitsu thauram aduda saru yaki. State ki thakta Department of Veterinary and Animal Husbandry na sinduna sanjen thongda laiba Farmers Training Hall da pangthokpa World Veterinary Day thauramda Secretary Veterinary and Animal Husbandry Michael Achom, Retired Director Dr. M. Rajendro, Joint Director Dr. Polem Lenin Singh na thauram ki athoiba mitunglen sing oina saruyaki. Secretary Veterinary and Animal Husbandry Michael Achom na kunmathoi shuba livestock census lising ani shubna kungamari kungamanga apiba matam gi manungda loishin khiba ngamba thagatwa fongdokpaga loinena anti-rabies vaccination state asigi anakpa amasung manung hanjin mafam singda yauna changshil pangthokpa ngamkibas Singthanaki. Lisingani Shubna Kungamari April Amadagi Chahi Asigi April Kulgamanga Fawada Veterinary Hospital Dispensary Singda ARV Lak Amaga Lising Taramapal Hena Pangthokpangam K. April Tha Kaktada ARV Chatruka Marifudara Mapal Camp Awareness Camp Chamgaga Marifudara Taret Pangthoktuna Shali Singh Kuntra Taret Henna Rabies Ngakthokna Ba Vaccine Kapthokpangam Ki Hairi Tung the role of veterinary sector in control of rabies amasung Animal Health Tax team haiba hiramda technical session amasu pangthoke. Chahi asigi koshim na lauba class 12 exam ki science stream da second position takrabi Halbert School Changangai gi mahairoi awang shekmai degi Mediciana Moirangthem computer engineer tamduna artificial intelligence ki ihauda mangjil thana yawwa pamhori. Mediciana Moirangthem awang shekmai degi Moirangthem madhan amadi khwairakpam Jashodagi macha ahalni mahaki maupanupa amalairi awang shekmaida leiba mahaki yumda Noon-Istv news na akhanna unabada Mediciana Moirangthem na makhata khibada makhata ba oina engineering tamnaba thaurang pumba loire India gi maming leiraba institution amada tamnana bohonari ngashigi malem asida AI gi ihau ama laklibashigi saruk yaba pami matik chaba mahai tamba loiraba matungda lamdam asida information technology gi anoba yawol ama purakna nagani haiki hauzi oi balai ki fiba masida awaba kaya pirabasu mai paktaba yade haina kanna hona kibage taujamal oina second position lawbangam lakpani haina fongdorakle. I computer engineer ma koi phangabadi akoi technology gi ogera India gi so China hoiga pana radi yam thina khena redana development ki level se adu ka hojik ki situation sigi matungina di akoi zo moiga catch up to bungam naba Manipur gi development ki da mating pangninge. Oil India Limited ki midyang makhada responsible corporate citizenship ama oiduna economic ama the environment fagathanabagi pandamda changshilakpa khongthangi saruk ama oina hanagi Union Minister of State External Affairs ama the Education Dr. Rajkumar Ranjan gi Kuthangda Service Recreation and Organization of Youth Singzamai Thongam Leikaida Pitharakhiba Garves e-rickshaw IMC gi caretaker Mayor L Lokeshona Club asigi sanglen dangashi lamthakre e-rickshaw lamthabagi thauram aduda club asigi president Ngairangbam Indrakumar general secretary Thongam Shamananda amadi member singshu saruyaki caretaker Mayor Lokeshona hanagi Union Minister of State Dr. Rajkumar Ranjan na lamdam asibu lunan ba lamdam ama oina ba paikhatlakiba khongthang asi aphaba khongthang ni club asina su achowo mating tawduna lunan ba laikai ama oina na ba hotnamina si haiki. State Union Minister Oibiramba R.K. Ranjan Inner Manipur Parliament ki kabiramba mahana hanadagi honadana lakpa Manipur si Imphal si lunana thamnabagi pandamda e-rickshaw
ꯑꯩꯈꯣꯏꯒꯤ ꯁꯦꯒ꯭ꯔꯤꯒꯦꯠ ꯇꯧꯕ ꯀꯝꯄꯥꯔꯠꯃꯦꯟ ꯗ꯭ꯔꯥꯏ ꯋꯦꯁ ꯍꯥꯞꯐꯝ ꯑꯃꯗꯤ ꯋꯦꯠ ꯋꯦꯁ ꯍꯥꯞꯐꯝ ꯌꯥꯎꯕ ꯑꯩꯈꯣꯏ ꯏ ꯔꯤꯛꯁꯣ ꯈꯔ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯅ ꯀꯣꯟꯕ ꯖꯒꯥ ꯈꯔꯗ ꯑꯔꯕꯥꯟ ꯂꯣꯀꯦꯜ ꯕꯣꯗꯤ ꯅꯒꯔ ꯄꯟꯆꯥꯌꯠ ꯄ꯭ꯔꯙꯥꯟ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯕ ꯉꯝꯗ꯭ꯔꯒꯁꯨ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯅ ꯀꯣꯟꯕ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏ ꯂꯨꯅ ꯅꯥꯟꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯏ ꯔꯤꯛꯁꯣ 50ꯒꯤ ꯃꯊꯛꯇ ꯁꯦꯟꯇꯔꯗꯒꯤ ꯂꯧꯊꯕꯤꯔꯒ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨ ꯅꯍꯥꯟ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯁꯤꯔꯣꯏ ꯀ꯭ꯂꯕꯅ ꯃꯁꯤꯒꯤ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯄ ꯍꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯉꯁꯤꯗꯒꯤ ꯍꯧꯔꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯔꯣꯏ ꯀ꯭ꯂꯕꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯉꯁꯤꯗꯒꯤ ꯍꯧꯔꯅꯦꯅ Fit India's saruk ama oina Takel Patta Leiba Sports Authority of India Sai North-East Regional Centre NERC Imphal amadi Amju EZM DIPR PTI DDK PIV and CVC ga punna khutsamnaduna Sundays on Cycle haiba mingthonda cycle rally campaign ama pangthokre Sai NERC Takel-dagi lamthaba horaga Malom Oil Depot fawba thoraba matung amuk halaktuna Kwa Kaithel Bazar dagi Tera Shayang lambi fawduna Tera Bazar yauraba matung Shai Complex ta amuk panthungpham oigadaba cycle rally aduda DIPR ki Joint Director L Ashok Kumar, Sai NERC Assistant Director Lizing L Maring, Sai NERC Assistant Director Khelo India L Samria, DDK Imphal Assistant Director N Nando Yauna Saruyaki, DIPR Joint Director L Ashok Kumar na fongdokhibada cycle thobana environment ta kanaba kaya pibangami masida natana air pollution thokhandanaba aduki matik hanthahanbada mating oiri ngalingai matamdagi hauna chathok chasingi transportation tawbada pambai amasu oiduna lagliba cycle na matamgi matung ina gari makhal kaya thoklakpadagi sijenarudrabasu cycle thobana hakchangda kanaba kaya pibada natana mahausagi khal kaihandana thambada achauba inot sing piri Kaithelgi achinba mafam singda cycle thoduna park tawbadasu yamna laina ngamhali haiki Cycle di mag parking to gudu sulai baitar. Bazaar manung chit laba mafam do cycle di mafam ding sel laga parking to buya ba. Alu na cycle si am kana ba mode of transportation namani. Alu cycle se PTV da kwaidigi yam na thongna ba kano singi madak cycle si da number 1 type. Hote apun car si yam leiba mali da. Car si 4 times in the cycle na maching yam. Alu PTV da kwaidigi cycle yam na seasonable ba so Poland Netherlands ai se hoy. Alu ngasi apun journalist na Sunday on cycle se mai pang na Chaukhatpa Bharat ama oinaba hotnabada nupi singda ahenba sakti pidaba yade afaba ima ama piu Prithvi Joy tauge hainariba wafamsi nupi singda yauriba gunsingna tauge khanbada mai paktaba leite haibadu takpani haina former minister Bishnupur AC gi MLA Govindas Konthaujamna haikre nomugi oiba interaction program amaga loinana village level Federation amasung self-help group members semgatpagi thauram ama Bishnupur AC ki kha Potsangbam ward number 8 leiba event daw nongaleima community hall da pangthukiba thauram da saruyaba da haikibani MLA Govindas Konthaujamna makhatana nupa amadi nupi singbu thong manana chatminnaraba matamta da chaukhatpa khunai ama oiba ngamgani nupi oivising da cheliba gunsing asibu mapung fana sijinnaba matamda soidana chaukhatpa khunai ama oiba ngamgani haiki Nupa masuk nupi ki khan manana society sida chatminaraba kan thakada khunai se sauphatpa khunai ama oigadori bani haibani aimoda afaba ima bhakta bibiro ai prithvi se joy tawrena mama amagi sakti nupi oibi dalai ba gun se nupi sing thamge nupi na bo honaragadi mai pakpa gi chan se masi kaptana lai haba magi adum mai pakta lai bani haba nupi oibi Bill Clinton ki nupi sina kari hai kanda women are the largest untapped reservoir of talent in the world whatever mama mana machi mana machan mana tauki haiba thabak si tawbang amdaba amatta leide asini haibase khunai si masak thoganba gi sim sabase asi why marui nupi ne women are the real architect of society The Wings of Hope Charitable Trust na Sanat Janmashthan Club Kaisamthong the Self-Help Group Skill Training Center hangtokre.
The Wings of Hope ki President Lieutenant Colonel L. Manungba retired na media da khanghalakpagi matung inna training center se da thama pangthokadaba skill development training da mapuroiba laikhidraba amasung awa ana taraba nupi kunthra na saruk yagani saruk yagadori basting asida Manipur gi irang asigi chaitheng nanglaba Jingkhong Chingya da leibasing yauri training asida tailoring kauna gi basket crochet dol amasung sand candle saba tambigani training loiraba matung trainee singna makoi gi leikaida Neighborhood Micro Level Production Center hangtok chaba yananaba materials amasung machine sing pigani haidi Wing of Hope mapuroiba laikhidraba sing maromdom lepchaba ngamduna hingba ngamjadriba fauba pangba yaba matingsu pangani haidi The Wings of Hope Charitable Trust na mapuroiba laikhidraba nupi singi macha nupa kunga taret nupi kunthra mathoi punna angang yankhay nipanda Makoina class 12 tamba phauba mating piragani mahei tamhalagani hairi mahairoi yankhay nipan asigi manungda Manipur gi irang asida apokpa laikhidraba angang ani hanta class 12 exam mai pakre mahairoi ani di science ki subject letter mark phangduna chada humdra taret phangbangam ki hairi Manipur State Council, the All India Students Federation, na lakliba megi chaichat amadagi haugadaba class 9, 10, amadi 12 ki thamari gi free foundation course ki ngasi entrance exam loop asigi Imphal West ki office oiriba kha Imphal High School da pangthokre entrance test aduda mahairoi chani rom na saruya ki hairi Paugi marakta natin mabre amatang lawsari. Sigi lambi sida araiba chaba yaba makai sasinari. Aduna hidak langthak kayama chadaba yarakte sasinliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti. Khuding maksibu ngakthokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Hi friends, adom gari thau hapam matam dadi aphaba thau hamna bone. Adom gi khwaidagi maru ariba liver gi damukta di kari section thorang lo birib. Novochem Health Care gi original lipsa 5G na adom gi liver buson badai ngak thon. Liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity antan. Sizinabiyo original lipsa 5G. Novochem Healthcare na sajaba original lipsep 5G ahum lawbada coffee cup ama free da hapchari. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Alpha Center of Excellence na mayam gidamakta nungaiba pauma puduna lakchari lakliba megi date 12 tagi hauraga NEET IIT JEE amadi ND gi course ka haujaragani loina na hantakta 10 pass tawkraba satra singi damakta 2 years integrated course amadi dropper batch loina na class 11 amadi 12 ki oiba foundation course amasu hapchagadori yamna athu matamda admission tawsanbiyo Break ki matung amuka hana taram nokchari makhatawa pauda World Art Day Gamari Lainana Churachandpur Medical College Imphal Campus Cam Gain Sinduna Social Service Amadi Tree Plantation Gi Thoram Ama College Adugi Campus Ta Pangthokre Thoram Aduda Churachandpur Medical College Ki Administrator Angam Gangmei Deputy Director Finance Rajesh Ngangbam Faculties Amadi Non-Teaching Staff Singna Saruyaki Malimgi mafam shinba thungna pangthokna bagum Thoubal District ki Thoubal Okram da leiba Waiko Mani Girls College ki Seminar Hall da World Intellectual Property Daily Singani Shumna kungamanga gi thoram pangthokre IPN Music Feel the Beat of IP Haiva Hiram da Waiko Mani Girls College Thoubal Okram amadi Manipur Science and Technology Council Mastake Anina Kutsam Naraga Shinba Sinduna pangthokhiba thoram aduda Mastake ki member secretary gi thawshu puriba Manipur lenga ki Science and Technology gi secretary Kenju Jarungla IAS Waikom Mani Girls College ki principal Professor H Manoranjan Sharma na chingbasu saruyaki tongan ba resource person singna wangang khiba thoram aduda Kenju Juringla na
Malem ashi IT gi lamda khamtheng na chawkhatle ingkhalakliba nahasingdagi hauraga mipum khunimak malem gi chawkhatpagi lamjel asida saru yari adubu kanagumba amana iba isai natraga video sing mapugi ayaba yaudana sijinnaba haibasi achumba khongthang amadi natte asigumba thawong ashi ain gi wangmadani haibasi maru oina ingkhalakliba naharol singda khanghanba mathau tai haina mahakna fongdokhe. Child Protection ki matang da Village Level Federation BLF ke members singi nomugi oiba awareness kam sensitization program ama Kakching district ki manung chan na leiba Wangu Sadangkhong community hall da pangthokre. Manipur government ki social welfare department ki makha da leiba district child protection unit DCPU Kakching amadi Manipur state rural livelihood mission MSRLM ki makha da shemba yaifa thaurang Village Level Federation Wangu Sadangkhong anigi District Administration Kakching gi matenga loinana pangthokiba awareness cum sensitization program aduda Wangu Gram Panchayat Administrative Committee gi chairperson Laishram Deven MSRL Kakching District Langmaidong Block ki cluster coordinator Khaling Mithaurong Marriage Foundation Imphal West ki secretary Tanuja Raskumari amadi District Child Protection Officer Kakching Gaju Raskumari na thauram mapushing oike ngasigi awareness cum sensitization program aduda Child Welfare Committee Tengnopal gi member secretary Darngam Khaling na prevention of child marriage and poksho in the community highway hiramda Social Welfare Department Manipur gi State Child Protection Society SCPS ki program officer Malalisham na prevention of illegal transportation and human trafficking haiba hiramda resource person sing oina wangang kibaga loina na saru ya kibasing na hanglakpa wahang kaya gi paukhumsu piki hairi. Differently able persons singe assessment came ama Kakching district ki Wavagai Yang B community hall da pangthokre National Trust ki egg amadi scheme gi awareness program ga loina na pangthokiba thoram adu Manipur State Livelihood Mission ki makha da leiba Langmaidong amadi Kakching City Block ki makha da leiba BLF Singna Administrative Committee Sing Health Department Kakching District amasung State Nodal Agency National Trust Ministry of Social Justice Empowerment ga punna khutsam naduna pangthokibani Thauram aduda CMO Kakching gi makha da lakpa Dr. Singna Langmaidong amadi Kakching City Block ki manung da leiba tongan ba khul leikai singda gi lakpa miyoi kaya gi mit nakong gi anaba yauna leina kaya machine fawa sizinaduna laying thoklaba matungda differently able gi certificate paiba yaraba singda certificate sing yanthoke thauram aduga mari leinana BLF singi Wangang loi oikibi H Romitana thauram ashi CD Block 2 asigi manung da leiba BLF singi thaumi singna koina chatpa matamda differently able gi certificate paiba yaraba miyoi kaya pairam daba amadi pairabasu madungi khudong chaba phanglam daba kaya ubadagi sinkibani loina na hairiba kem asida differently able gi certificate paiba yaraba miyoi singda certificate paihangani aduga Madugi kanaba adu BLF singna mathau taba department ka makha tanaraga tongan balenga ki scheme sing piraba kanaba adu soidana phanghangani haiki loina na asigumba kem asi makha tanasu mari leinaba department singa tanaduna pangthokhigani hairi yang kami mana ada pemilik kaya ama masa gitu hamtoposing ba akoina PPRP indictment cakap macam dah tinggal cara ko mayam ama certificate ti para galera maga renew dong dong sini ba ya ba mayam ama sumna ya ko tinggal ko digi adu ita gadi akoi masigi ke masi simpam thoi akoi SIST ama oina mayam ni seba ko kitang tong jening ba digi har ke masi ko sijabani aduna akoi ngasti da lakpi ba Dr. Singh akoi ya lawana hola saduna akoi consent tor matung da Dr. Singh ya na harauna lakpi ba digi oi har ke masi sijabani Organization Sporting Club Khuraina District Veterinary Office Imphal Iska khusam naduna ngasi Khurai Popular High School da hui haudong kaya anti-rabies hidak kapthokre. Central Reserve Police Force CRPF ki oiba Inter-Battalion Volleyball Tournament ama Bishnupur ki DC Office Complex da pangthokre. Haudokpagi thauramda DIG Ren Surachandpur Sanjoy Kumar CRPF ki Nipan Suba Battalion ki Commandant Chandrasekhar na maru oiba miyoi singwaina saruk yaki hairi. Loshilakpada maru oiba pau amuka hanapizari. World Veterinary Day gi thoram ngasi Department of Animal Husbandry and Dairying na sinduna pangthokre.
Hausi Pabgi on ISTV na pizza Manipuri pa matang solution jari mining tabiram di ba pumna magpu amuka na kurun jari.